Baby Shana Ingsok Lisingani Mangage, January Ahumda, Imphal West District, Tangmiban Mesnam Lekai the Leba, Ningthogjam Tom Sogi, Masanopi Oina, Malem the Kongdaraki. Mahaki Mabung Ani Lairi, Machin Manau Singi Manunda, Quaidigi Atombi Oivana, Picling Matam the Gihona, Mabung Ani Amadi, Mama Mapada, Nautis Hazaduna, Kenanona Saurake. Yang harau na mani woy da bay torom dana. Mapagay nga na majit tilaga tamam bani. Numito may am harau na sangi bani mapagay. Mauri baw liya pagayew bani man mamati ang hallo bay na torom bani. Mada baba mamay mayay tanggin mada mayay tanggin. Mahak na sahi ahum parakpa matamdagi, mabung singi matung inaduna, lairik tamba chatpa hurakhe. Thangmai banda leiba St. Patrick School da nursery class tamlakhe. KG1 dagi class 3 faubana, Uripokta leiba Heritage Convent School da tamlakhe. Makhata na class 4 dagi Kansipur da leiba Standard Robert Higher Secondary School gi hostel da leiduna, school asimakta da mahimasing makha tamlakhe. Nongmaijing khudingi Masanopi gi manakta chatuna imung manung punna matam lenminakhe. Harau kumhai gi matam dasu imung gi miyoi punamak punna harau nungaina ingna chikna leminarakhe. Standard Robert class 4 gi sang bahore. Adu kamai tuk sang ga ga inaw no pagi masanopi atombi ji adu gi mamangda sahi ma ebasoina mana lei. Adu yam nungai kholi na boarding le bisma es adu ai su sakani chi che manakta leiruni kholuni haidina. Magi matungi laga Hites di Toga, Sendro Bota class 4 gi sang bahobani. First Sunday khujingi parents sing na sai sing thonga purga chalaga da samini loirma ki oina. Yamna haraute yamna de summer vacation tholopo kholopo yamna nungai na khoi sidum yamna chikpe imung amoi hingjai. Manipur de leiriba garden hi sa sing na sa sebda chatum hum diauk de. Loina purga chali koi. Yamna nungai na numitu mama ne khoi mangani khoi manga se dum koi de khodon nomuduma Sunday khudingi dum mayam matam sali habadare. Numit adu July 19 ge ayukne kadom dagino khanghongdaba nongni nuksit amagom ingna sikna panjaramba imung asige harau nungaiba amadi momon minok pumnamak mikap miraw kholtana nenkhe. Numit adu ge ayuk pung manga ga minute 53 chatpa matamda Baby Shana mahaki kada thori yanduna siramle haina apokpa ningthogjam Tomso gi mobile da school dagi pau pirakhe. Pau adu hek phangbaga Baby Shana gi apokpi Wakal choirabi amagi matagum school da khonglei thuna yaurakhi. Adubu school da hanadagi ngakshinduna leiramba police ki kangbu amana changbada athingba pibadagi nungshiraba machanupi gi sakta madu uba phangkhide. Rani pangi ayu pung taruk tagdo mini ohum mari walenga da fasko lae ngonda. Sibu bibisna gi parents bi rabra hai. Mani ke dore hana matam chadra phone taruk da isu kitang kainone na khali nage mtu taruk ta banina. Ai phamung dele ri hagotri. Amuka sohana tore ne waksu kitang nungai te jai has masidi phim amni na pu holaga ne wakran marang kan phangba jaga amada chathoga ina mon to bukanda baby sina si smai to duna suicide toro me heng toro ga lere am tilek pi ai je pakhat man gidna mama na kon pheng lai pukhi me panda baby sina thori ya le en laur ga ina chela ga phi prop chesala sapasi ai lai ma phum du gi skun yo de minute 35 gum di hena sangde Sangi lai lakan school campus hai gero pada mapana police myam le rame get lola me get hang to hole pa hangu ya de khongpan ani rom kawe du matung hang to re sangi manung jamaganda police myam le rame maira pa bi le me on manipuri konas private school association gi member phaniam no le rame ure adagi aina isana le riba ka dom na kanda sangchal man tumham dom soin oigini habedagi sangchal makanda police ni yadre sunga yade sangi habesi Amukta di yang jaga ni evidence mangani hai habitu ai masa sokchoroi man le riba film do kamai to amukta di yang jaga habitu sungya ya dabani atamna na ibu thingi mama si o khonge kape khoni pungkhai makhare na kapaka da isi khamang amuktre mama si para ga ni singa law sa si hana mayam da ina lawram yam kan law mayam taramani lam hauna law Aigi asiba isa sinoi myam yenaga charo ai lawro harmaga ai gai to thoropan mayam na khami su kham lai dum thole
Forensic Science ki team laklaba matungda changbagi ayaba pirakpadagi Bebisana ki apokpa amadi mayamba ka aduda changduna yengnubada oiramliba phibam adu yamna chingnaningai oiba mawngda leiramba thengnakhibani hairi Forensic lakmadagi akhoi imung manunggi oiba mi ani khak changbiro habadagi aine ai tamone akhoi ni changi chang matamda manungda leirami film do yengbada adukimatik pende thori yaliba mafam adu yam nemi ai san bisna wangba yam heli mathaki phamungi mathakta yot masam khanga I madu nga idu karina phajung nungju tadana ba monung tadana ba masam ngak bane du thori sina punchalle du ga punchallaga sthiti lae laga si sini sida simani si yang khapani pura yang khale sida du sidagi na mokok moton sidagi na puliba thori bo bu inchi taruk teret te hen wang kenara moy adagi makhong makhu ye thangbasina sarji thengning themang torga sumai phampen naga makhong oi thongbe sumai phampen naga khongya inga oi dumai tor makhuchi yan tharga lerami sumai makok sum pairami mare kitang khak ting thoi si ai yai adi atai di so bo di mana mayung hanbagum bagi ra karino singhi musudon to yadusu khudak kinate haje nungdang tu kinate ising ai paka ada ta paka kangoi dabani bungang gangi kya khau laure makhong khongya adu da sarda sarloga ising chola sarloga upung lai phun paksin badu mana lai khom dongna phajana pakbui wauraga khongya sida sargumba adi ising cholaga sargumba sabda upun pakuma yamduna kangsilaga wabu mana bungang kangi kana moi warden habda matin oro tai kongon tai ga ai hene sapama tamdi bungang kangi mak loina bungang kangi amata chopalete hauji akhogi leibak mai hauna chakliba baby sana misi chingnaningai oiba misi asi matangda concern authority na di baby sana haiba nupi masa asi hanging toroga masa mathanda thori yalaga siba oigani haibge achauba chance ama lei haina authority gi maikei degi thamli adubu nakal amromda akhogi JSC na phongdorpoi matungina di haiba baby sana haiba nupi masa asi mayumdagi boarding tamna chatki matamda thoidokpa mangonda nungai taba khatnaba chainaba karisu leikide masina akhogi mahaki misi asi gi chapchaba maram asi karino haibasi akhogi paukhung phangjiba wahang amaga chakmanan leiri hairiba misi asigi matangda achumba langla langjin puthoke hairabadi akhoi lainga ki nataba akhoi independent oiba body amada nakhai sena thigalhalagadi hairiba misi si mato karamna hairiba angang asi sigibino haibsi khangba yana lei mairik tagi maijawbi thoktrenge da akhoi laingang independent body amda thigalhanduna hairiba case asi solve toba tangai fade camera person Sarat Pochang bong loinana paudamjiriba Sarat Anobam Tom TV News Imphal